sipai sing maroina uniform personnel sing uniform personnel sing si praja puna mangna appreciate tawe salute tawe bebar tawe karigi moina uniform selaga makoto khulai pairaga leiba ki damakta law and order thamna ba yangna ba sing phana ba border ngak pa khangde drug ki mayok ta khangde anti social element sing ki mayok ta khangde tumda sadana khulai pairaga service to wadugumba uniform personnel sing hai ba uniform personnel sing sidaida moral handaba yaba hibam khara pau khara aingonda fangbdagi aina ngarang si operation ma ai tawe chief secretary DGP knowledge loina thamaga high ranking officer IG level gi officer mari aise nai hariba IG level gi officer ani humsi difference location da thai karino ina tariba paudi har kanda ai khogi yamna ai sibai khalaga imaleba gi seba to duini na laiba sipoi khara harbildar or constable or MR gi wero or police gi wero moi khara officer singi mayumda CO singi hairo education singi hairo SP singi hairo IG singi moi gi mayumda sumna gi duty to hun manataba moi gi security to hun manataba mayumda sak thonga hujiki CO dugi hujiki IG officer dugi sak thongbagi even magi mung manung gi phiron bawo swol le haibagi pawo ingonda leiba sak thonganba gari chamanba du natna magi mung manung gi phiron bawo sipai sing da swol le haibagi yamna sathiba nungai taba pawo khra ai ngonda leiba pawo khra leiba du da ai na masibu kam chumamgodra ai na masi ai study tawga lakpani observe tawga adu ngarang si ai IG DG masa yauna IG ahum mari IS ma akoi mari manga fajana phama matung da plan ama torkanda simultaneously pungham ama ta mafam ahum mari da pere to Chorsanpur da ma Langol da ma adagi hujiki haiba officer gi quarter da ma aduga magi battalion da ma madudai da ikhogi finding da niyung gi wangma da ni hena man shinaramba thabok subham da sexual laga leramba sex subadu da nung thada badu da sipai ma makok su makok sokpo sipai si hospital da layeng biraga mayum sudi biraga thanamba battalion gi gari tata sida nung holalaga laingoi singalaga mayum sawi magi lana gi pot thabok torom sumaina pot amakhak thengnabadagi yam nungai thaba ma thengnabadagi ngarang khudapta chalu riba jaga sing du magi report loina IPS IG DIG mana lusing baduna Chorsanpur dagi magi report pire mana spot thengnari da mi kya sura mi sipoi holdar kya no adu kya no mogi chana base mogi rasan mani dagi dum pirami atope extra piram de ade quarters de DG masamak quarters sange di quarter du lerama mi kya no finding adu gi pire additional DG ma magi battalion na chale battalion da mai gari torami ba nung laingoi hapaga lerme ba gari red handed thare detail lore adagi Langol da surprise team thai Langol chale yange thengnare sumai to gana access oiba niyom gi wangma sibai singbu inhuman hage nongmai pairaga duty to gadaba sibai singbu mayum da sak thongalamba mayum da nung kano labor wena seneram bai se masi illegal masi I strongly condemn to I condemn it and I will not tolerate such misbehaving aduga sipai amada mi amada magi tawdriba duty yes moi mogi assign tawriba hook laina floor lay loina post lay magi mangon da moi da pibo obsession seno ke sukai de moi da pibo sipai masing lay manual lay aduna tana mayum da ikoi sipai singbo minai dona loina budo it is my warning to all everyone if found again Shishu ay lem na tharoi shishu akoi this high kind of the stringent punishment pin na bakoi tawgan charge sheet sembani even if required I will write directly to the home minister later me report mayam si mapu panda badongna sigi posima akoi am nongai ti aduna ngarang hairibani padu akoi suspend tawkre aduga mai mathakda inquiry at the highest level inquiry tawrkanda chap saba legal action logani haidana masimai hamjage